MSTV meeting tabilu sing monomaiting kundisuna tam okjari marki pau miyam da pizari. Tha se ki tara mathoy da jiri bangi buro bekra police station ki manung jana leiba jakura tor da kuki terrorist nga chatha rakhiba landa angang macha ahum yauna nupi taruk fadna pukibadagi ngasi fawba langla langjil khangtana leiriba singge imung manung amadi jiribam student forum ga manipur gi chief minister ga ngarang numidang unadna wari shana kre memorandum pisin kre ngarang numidang pung 3 lom tarak pada imung manung amadi jiribam student forum gi thomi sing yauna mihut mapan ga chief minister n ben ga unadna kuki terrorist na angang chahi phadiba ama yauna angang ahum amadi nupi ahum punna imungi miyoi taruk Fajinduna ngasi fawba siba changba khangjana leiriba sigi langla langjil puthokpinaba takhilam ki hari chief minister ga unaruraba matong pawmi singa unabada kuki terrorist singna fajin khiba aduda yauribi urembam rani gi macha nupi ning thojam ibeno bina hai kuki terrorist singna fajinduna leikraba hauji fawba langla langjin khangdan leiriba apopi mama mache amadi makhogi angang singbo tekta kadina puthokpiraknaba haijakhibaga lonina Chief Minister na makhoi singbu tekta kaidina rescue tawgani haina thajaba piraki amadi hiram siga mailena lengak na akanba thabak laukhali haiba wafam thamlaki makhoi taruk fakiba numitagi ngasi fawba jak maru ama fawba chadna lelakli ngasi su makhogi langla langjil puthoktriba fawba makhatana jak khiroi Chief Minister da makhoi sing adubu puthoknabagi matam thabada yakhidrabasu soidna phangnaba hotnage haina thamlaki fongdoki Chief Minister ga unaba du da saruk yakiba jiribam student front JSF na pisin kiba memorandum adu da jiribam gi mafam sing maru oina mongbung morbung lengang pokpi amadi barak circle gi praja sing tangdu leitana aki tujung yaudna leiba ngamnaba Lengaki maikidagi matik chani state force sing thambiu thokriba thaudo du central amadi state force na chekhinba wat pamadi thausadabadagi thokibani makhatana hariba thaudok sing asi thoktananaba jiribamgi jirimok leisabithol lamtai khuno boro bekra amadi soto bekra gi police amadi BDF ki outpost sing asi matik chana semgat piduna Matik chaba forcing ne henna bahona biu haibu wafam sing yauri phakiba yurimbam rani ki macha nupi hum subi ning thaujam ibenobi hairuk tamayum panduna leibani babung da phajana amda athu matam da puthobi otek ta kai dana hai babung na thaja rabi gai tek ta kai dana athu matam da ma puthok na bi gen mungi sai dei na habi yani ngai ma se puthobi bai chinau ki puthobi ba hai na hai ba manga hai hoi puthok ya ma angam bathak da dum tobi ge ta hai ma Lengak na lokthokraba Armed Forces Special Power Act lising amachama panyangkai nipan amuk hanna police station tarukta thamjilaki basi maram chade unelenga ke thaurang asimak state asita thokliba issue na thainaba hotnabani haina hanagi Manipur Human Rights Commission ki acting chairperson khaide manina phungdokre ngasi chingjamai loklaw bungda leiba advocate asi yumda pangthokiba pawgi mifama madawa phamasi phongdo oduna khaide manina Armed Forces Special Power Act lisingama chamapanyangkai nipan asi haukiba kumja lisingama chamapan marifugi September nipan dagi Manipur da thamlakpani ek asigi marumda miyoi kayagi punsi mangkhrabani Hariba ek asi miyoi ba khunai mayok talaiba ek amani haina United Nations na phawba haikiba leikrabani madugi mathakta Jeevan Reddy Commission nasu ek asi miyoi bagi hak khongaunaba ek repeal taunaba India lengakta recommend tawkrabani Democracy chatpaleba amada sigumba tamtheba ek asi leifam su thokte haraduna Manipur da su ek asi gi mayokta miyami kholaw lakpadagi hokiba kumjali singani marida Imphal gi assembly segment tagi lokthokki Masigi makha tarakpa oina haukiba chahi lisingani kunithoigi Me 18 da police station 15 dagi state home department na abspa lokthokhi Masida natina atopa police station mari yauna punna office
पुलिस स्टेशन 18 लौथोक्तुना लाक्पनी अदुबु स्टेट असिदा थोक्लिबा इरांग असि लाखिनबा होटनबगी महुत्ता हंदक अमुक यूनियन होम मिनिस्ट्री ना नौना पुलिस स्टेशन 3 अमुक हन्ना अपस्पा थमजलक पाइबसी मरम चादबा मनी थौंग असिमक कुकी लमहेन तुहेनबसिंगना मैतेगी मथक्ता हौरकलिबा लाना सिना थैनबा नौना अपस्पा थमजलक माले यूनियन होम मिनिस्ट्री ना थोक्लिबा ऑर्डर अदुमक सोइरे इम्फाल एरिया दा सेंखाई तुमखाई खरा तौबा से इंसर्जेंसी की इहौरा हंगलदुना स्टॉक होल्डर तानरमी हाइना पलिबा जुसु लेंगा की ऑफिशियल सिंगनी अपस्पा थमजिलकपा सिमक मियामना यानिंगलोय सोयना तमथिरबा एक असिगी मायोक्ता इहौ हौरकनी खली कुकी टेररिस्टना लो काइना नोमै कापना तौनिंगबता तौरिबा मफम ओइरिबा चुराचांदपुर कांगपोकपी तेंगनौपल अमदी जुरिबाम दा अपस्पा दुमक लेरी अदुबो Security na ek asigi makhada chapchana mathau taude security na mathau tautobagi miyamna pentboi kholau kya lauribani apspa gi marumda tauge khanna thabak taurabadi mi phauba nomaina kapna hatpada lengak tagi ayaba lobagi mathau tadi han su phongdoki tawsu nate asi puna mana leiba mi mayam phai moi mayum makai thude adude yauru haiba aduge yausu yaura yaudabra su khangdabdo aikoina asugi mati aikoidi कुकी की मैते की नागा की मुस्लिम की लेते हैं नुपी तो कायम तौर पर मैते मचा ओयो ऐको यारोय कुकी मचा ओयो अमदु यारोय ऐको दी मिचे मकाई नहीं देव अदुगो नुपी अंगांग दो दी मेवन मने तो वसी आइदन हाइनिंग एनी क्वेश्चन Imphal Art College Student Union IACSU na sinduna nuit humni chupna chathagadaba street art exhibition wangkai SC MLA Thangzam Arun Kumar Art and Culture ki Deputy Secretary Student Thoksom amadi Imphal Art College ki Principal Kongkham Dilukuma yauna ngasidagi college adu haudokre Street Art Exhibition haudopagi tharamaduga mailena MLA Thangzam Arun Kumar na phongdorakpada marku ki militant singna juribamgi jakura dordagi Pikliba angang ohum yauna nupi ohum phajinduna thamniba si laibak thibani phajin kiba miyoi sing athuba matamda tik ta kaidna thadorok na balenga ki maiki de gisu angamba thak ta honari lonena ku ki militant singna micham miyam phajin punchinba ki thabak tawriba asi yaningde kulai paiba masel khot thokna badi kaide hai kiba ka lonena ngasi pangthokliba Exhibition asi college asi gi onari yamna historical oiba tharam amani chahi marifu gi mathak te leiraba college amasu oiri adumoinama ngasi dagi hauduna numit humni chupna pangthoka doriba exhibition asna hiram masta thawayang thabak tawriba nupa macha nupi macha singda hotningbagi thauna ama pigani mamangda tongan be exhibition kaya pangthokre adubo street art exhibition di handak yasna hanbani Exhibition asi lambida oina pangthoknaba thaurang toramba do haujik leba asi oiba phibam masigi yengnaga college asi campus ta oina pangthokle haina so phongdoki amino se mai bangang sing lam tajriba digi kai da mangal le yega ban pi sing fajil laga tawba sing masi amnaite khulai pai ba masem kuthungna bun tongan da mun tamakan da innocent people sing da onjil laga ko advantage longna basi musam ngai jidi masi ai gi digi kan mong dai kan dem to jai diga to bu ko government su honorable chief minister na chobo initiative laudina akoi singadu te te kaidina thado naba release to naba ko ham thak ta onajai Korean Studies ki matangda Manipur University ki Department of Foreign Language na senduna numit nini chathagadaba mga suba Indian Educators Workshop ngasidagi Manipur University BC ki courtroom da haudokre Tharamadu da MU ki BC Professor and Lokendra Embassy of Republic of Korea in India ge Minister Consular Minchun Kim Education U ki Director Dr. Rangitabali Waikom MU की Department of Foreign Language की Program Director Professor Yung Kyung Lee yauna maru eba miyoi kayana sarugya ke Korea Foundation sponsor tawna pangthokpa workshop haudokpa duga mailena MU की BC Professor and Lokendra na mahairoi amana foreign gi tongan balol khangba ngamba si mahairoi adugi ahenbe skill ni NEP 2020 ki matung inna lebak asida Mahi tamba si skill education dana henami yang changlak pasna mahairoi singna lol yamna khangba si mathau tare
ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯉꯝꯂꯒꯗꯤ ꯀꯣꯔꯤꯌꯥꯗ ꯐꯥꯎ ꯍꯛꯊꯦꯡꯅꯅ ꯆꯠꯄ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯗ MUꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ Restructuring of the syllabus also. They will be doing it. Similarly, in the undergraduate program, Dr. Anita Bali is also here, and she is the director and she is the overall leader of the academic program of the undergraduate colleges, government colleges in Manipur. And I think she was also a part of the team who had recently visited, South Korea. So I think Imphal West District ki mayang Imphal Bengal maning daliba dukan singda tongan belup kiana puba tangbang amloida basel gi demand torok pa amadi juribamda micham tarok fa ki bagi mayokta dukan phamba singna Londuna wakat mi fam duna khongjang changsin khre wakat mi fam adu mayang Imphal Bengal maning dukan committee na sinduna chathaki bani wakan fam adu gi matang da committee ge secretary Fundrei Mayum Tamizur Rahmana Manipur da thokliba tha atara ni pan suraba lanasna Manipur miyam asi khamteng na wanare lunana Bengal gi dukan sing asisu lansna Maram oiraga pochi tabana dukan phawba tokpa yabagi fibamda leiri adubu warabasu wana dukan famli basing asina ngamjaba kaya khainaraga relief camp sing awana tarba sing amadi khungakpa singda mating pangtuna lakli adubu handak loop kharana dukan sing asi ka henba sel gi demand nongna torokpa sina dukan famli basing awaba kaya mayoknare Oriyo pibam asina dukan famli basing asi dukan thonglon bagi pibam da leire maram asina selgi demand tawliba loop singna dukan famduna imung pujari basing gi awaba si yenglega demand asi handok piu lengak na suhira masda mi yeng changbi haiki amaromda jeribamda angang macha ahum yauna miyoi tarok faki ba dugi matangda tamizurna makha taraduna Jeribamda kuki khulai pai basingna chahi nauriba angang yauna miyoi tarok faki bagi thawong asi yaningde asiguma terrorist ki thawong makha tana kana gumba matana tawbigano asiguma marajida ba phajinduna leiriba micham sing asi khutak ta thadokpiu amadi lengak nasu ister asida thokliba thata nipan surok ba irang asi athuba matamda loishinduna Manipur bu mahausa gumna chawkhatpa amadi ingtapa state am ohelasi haike सरकारी साइट की अथु मतम रेस्क्यू तौननबा मणिपुर सरकार की अमदी इंडिया सरकार की अखोई ngasi की मिफम असिग मैलेन मीडिया की खुदांगदा अखोई पुनिंग चिंजरी अथु मतमदा अखोई लैरिबा मणिपुर की तंगु लेतादबा अमदी नेना तादबा सिसु अखोई अथु मतमदा वरोसिन पुरक्तुना मणिपुरदा लैरिबा कांगलुप खुदिमा पुनुंसी चानना लैहनबदा मतें पांबियो हाइदुना अखोई मीडिया की खुदांगदा Committee asing mahutsinjaraga nonung singjari Masakang da bamyoy singna yeina ba paidna thanamba lo sangam ama henbagi phobay mei thadoklamle thawdo asi haukiba heng nongyai chabukta Imphal East ki khundrapam SC gi manung chenba pukhaw naharup mamangda leiba pukhaw lokol da thokibani yeina ba paidna thanamba loksel mangage phobay edu mapugi maming laisom samungau chahi humpudara ka ba myoy amagi ni hairi mahak pukhaw khapam awang lekai dagini samungau na ngasi ayuk mechinna lo yeina bagi damang phamatu da chatluba matamda mahaki paidna thanamba phobay edu maina tumna chaklaga leirambani hairi kanana kari gidamak lo adu mai thadoklamdi buno haiba chapchana khangba ngamdri hariba pukhaw lokol asi Kuki Kulama Oriba Changshang Hariba Kuladuga Tanana Laiba Lokolamani Mpamadugi Kunja Singsu Security Force na Nutilpung Maritaba Pauba Low Soliba Pamamani Achik Patanza Yingdaga Pauba Yadu Masakang the Basina Maitadok Piramani Hari Mariki Pau Pizzo Matasa Lushinjari Yang Tabri Basibu Kurumjari